Manipur popular government semlakani haibagi thajaba leite haina sumaina tongan ba pausing BJP ki marakta gisu manadaba sinkum yawba aduga tongan ba sumaina phongdoknariba wafam sido za mayamna pamnariba popular government gi matang se ozagi oiba opinion da kari thambini oza kan maruiba masi khabar na pura topic ni tajida ko an ta notice window gi viewers sing kai khon ba thamjari an topic to pukhala iba sing asai popular government ama form tong ni haiba sida event kano gi ruling BJP party masen akoi gi government central ju pai state ju pai ri ba sigi marakta bogda sai gi pau khang dia haibani hojik si globalization gi period ni 21st century ni information age ni AI gi period ni sidai dai khoi gi representative sing jina uninformed persons when the Labogi Kudamduni. Haibadi Kanoni Yamna Tawa auction daba, Aduga Yam section daba, Aduga Yamakuna the Kanan in Nadaba, Nunti Masi assessment or Kanda, democracy at Palabaki, the Miangi popular government Nama, Labam Tokoni, Ibasida, Masi Akogi Daitani, Akojimi in the car Robininaga, Hairaga, Nainara Kanda, Amadugi platform to the Yamna, SCC lady, Ritaraga di Sina Regency Obi, I have the prediction Nama, reality Ama, the futurology Ama, Yam Kaitokana Sagi, Miangi Mihudina Miam, Ziki, Henasing. Any representatives call leadership I was but I could opposition gi one at a ruling central by state so pai was in Marak about the Shemdoman, the Haiba Semani Haiba, Mayama, longer than Masi Yamna Kaini, the home talked of any Madam the lady situations that I could uninformed leader wina leisure haibudumyam uthokpani haibasima thamge adugi mathakta popular government se semba gi haksidi akoigi mihut singsi daitani makoina PR government se anirak koi sangtora abani ko February tahom de loiribani mamang sahi gi 25 ki February 13 da kana haugribani aduna hariba marak asida ngasai not only sarkar semba khakna tana sarkar semba siga PR na kaido wi lei no ai siga su yamna mari lei na poponi PR lei riba si conflict situation si akoi kanu tawdi haibani address tawdri haibagi damaka thammini ko masi loisandri haidana aduna conflict situation loisan barom da su moi akoi yausin gadabani dongana site gi wero khana nainara kanda collective MLA university lairibani ko hojik sia legislature oina aduna kari pia kanu sida kari dobu yai nakan da koine kari role lobu yai then lairiba kanu sing sida kari issues de koine putho kan dam yang gi damakta asumba lairiba furup kunthra ga taruk taret laiminari ba sigi oiba futurology malemda koi lairiba issues sing mayam sida mitop na kanoni indigenous furpama na hetpagi wari lakpadagi kallaga hingakibagi wari du ngatani leije aduna mitop le loidobani NRC tawudabani haiba the census la iba matang sai sida nainagadoba and then hariba mayam singadugi wakhalon du khange haira kanda hojiki leiriba yadriba kano MLA sing leina contract le BJP gi tara hojik kano da so called Kukizogi representative Nigana high the Singa Sigi, we Malungi can see a good lagrabani, the Namala CSO Mayanga, Minister of Office, Wari Chana Matam, the popular government, Hankanta, see Lagadabani, Tangodobani, Democracy Labakadi, Kumnagibani, and then Koigi, Lady CSO Mayamdagi, Toanba. Kanoki proof single representative say Yara Sembada Madu those so in the same with the Bunihana Tamgrabani and then Guati the reselling around Queen Pungi Mipamda su conditional with Tangi, Moina if Mogi Toronto in 7 give among the commitment of my Piragadi, Kanogi demand UT, Coin territory, Yaguni and Haiba, Sigumba, Lay Adubu. Hariba sing asida kaiba yadaba manipur gi kanu je ko yamne nainagre manipur kaiba da manipur da laiba mayam singa se phuru mayam singa se magi hingba gi physiology gi sai lisang sina lakba magi oiba ground situations mayam sing sina hingba yadaba phimam laibani manipur ji kaiba yadaba ni ko mapan gi district ngok chawdo manipur ni asa pakai kai na kai yadaba poni aduna kaiba yaroi da pot asigi matakta amuksu legal kanu mayam ma protection mayam ma international law nga Thama Manipur state ni so unlike Mizoram Nagaland ko Arunachal Pradesh ta lai basigum jina te ko te si yenga kanda ko gi yamna
separatist groups in extremist wandering ida haibadi su tongnariba konariba mayam singa sigi mingda thadau inpi ga thoga thadau inpi gi kano mayam singa si forcefully manungda leiba thadau gi manungda leiba mayam ka si phajal la leiriba koliba mayam singa se kamana rescue tawbani ko kani then kanoni corina hum tadaba mayam se kamai khantu kani asi yam harakanda saigi thabak tawdabani aba khoi gi kano singsina khoi gi di let president rule be what they want ko hairaka leithuko manba ma president ma pam kha tawjala sanu gaina marak suda haibadi government form tawni tawroi hairi je ngasai president rule gi magi pandam objective kano mayam duma phangla toine bako ado hari potu objective tu haibadi conflict situation peace langna ba du nakan hona chalaga peace ki situation amada create tonga magadi government formation soidre haibni da ngadina hauji su sem jagadi amuksu kalo lai ribani matangi ta 2027 gi la iba election ko siguma mayam singasi amta kanoni asauba kanoni anti incumbency factor mayam mai lagadori bani si mayam singa kan popular government di sem gadabani aduna sem na bohona bada masai gi uninformed candidate na uninformed leaders wena lai bese adi same party amagi laiminari ba central ju pali be state ju pali ba BJP gi MLA masen makda wangang bada yam khena miyam da pautam ba bese masi ya ko yam ikai mi mamangda ko malemgi atopa jati singna khangraganda masi tawridabani yari makai kanoni koksungjina bani khanagadabani aduga miyamda haidoko matamda sem kanodagi di phambam amdagi di ngangthor iba makoi member singsina khara sunana ngangadamni ko aduna yari ngai inform leaders kano te oibina ba ina apin tawri thank you hoi thagat chare ja